Hi Janet. Hi. Ngasi episode 5 ki shooting first day numit hobani ado ngasi episode 5 ki sigi kitchen gi sin gai number loi gre sida laire hoji bimo dance tor ga laire episode shooting yam nungai atuga yam sa fresh oi mamang dagi tawbadagi yam ngai ado ma do aina series study yam na phugi dra dos maina le rat pudi ga su pude ko pa yam nusi nei to mana ngam mane real life study series na mana ngam aina ngam sa bwane do real life study mana ngam mane nataka pukul siapa sih dah? Lah, ni siap. Nanti. Mak, ai juga aku buat. Mak, ai làm cho. Chị biết cái gì có lục xù? Chắc không phải được cái đồ kìa. Lục thô có sao được đâu? Không. Action. 영어? 영어. 뭐 얘기야? 뚫어. 한놈 천원. 아둠다오. 아름다워. 마카다오. 마카다오. And action. Tập hai cái lọ. Thì mình là tất nhiên. And 강어. 강어. 뭐야, 돈 때문에 가지. Okay. Sự thôi đó. Action. Action. Nagsan yun. Matsa ka ng sa dalog to. Dalo ani, dalo. Diba? Cinta rồi mà khai được đứa. Diba? Cinta rồi. Albertino. Nundale mo hai ke ko Albertino ko roasting am de ge. Albertino. Tidak terlalu loh. Trong một tuần tuần. Ấy, giờ tôi làm thi thử. Ngã khu ai hay kỳ. 저기 상어. 저기. 상어 저기. 땀 잘로 거 땀 잘로. Elizabeth hello. Nang nuno ewe. Bawa Elizabeth thôi. Ngoài tôi bolo. Okay. Hello. Sampai itu am ta hai ro sam hai ro. Si, cara kan kayak
ꯄꯥꯎ ꯃꯁꯛ ꯐꯖꯕ ꯆꯦꯡ ꯐꯣꯝ ꯅꯝꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤ ꯋꯥꯈꯜ ꯃꯆꯥ ꯈꯟꯕ ꯋꯥꯈꯜ ꯆꯥꯎꯈꯠꯇꯕ ꯇꯣꯆꯩꯅ ꯍꯧꯒꯠꯄꯗ ꯁꯤ 다즈리 토크야 딩모나 아티스트니 제일 대실라가 꼼꼼하게 강다봐 나나가이 시다나딩바 메이크업 살로 yen게 왜 살로 상드레 야래 나나가 나와 이봐 아이로 매am기 서포트게 해줘 어떤 여고 넘자고 이게 라인 Music meron daw. Kasi sa ko kasi sa Koleski shoot daw gadam ni ba do mo ito kasi may school daw hay ba at yung gisin sa do yung pamatang ko ba kay di winner si matay na wait kayo na hay mo sa re ay best friend tayo ba ay ka do ay na matapos 사진 봐. 사진 봐. 사진 봐. 앉아 있어. 얘 야우한테 막 지붕 잡아. chicken 안에 왜 말리다. Since I keep best friend 하면은 얌나 얌 잠깐 좀 봐. 잠깐 좀 봐. 얌 봐봐. I keep best friend. aduga aina ma bai last ang tilaga 야. 또 equipment khang da ba. Yes what? 되게 kaya no issue Kaya nó tao gọi tao 마땅 일어나. 너희들 나이상 뛰니 봐. 너희 나이상 신나는 데 우도니 봐. 너희 나이상 데 우도니 봐. 아래요다 마나 왕와 다용함이 되나. 그거를 그냥 이렇게 딱 먹는 거나. 너희 나이상 중 어를 라이니 봐. 그다 다 아는 공주니 봐. 내가 너희 나이상 컴지 봐. Cái rồi Ồ 할 말. ôi 좀 더 하러 좀 더. Anh thì xíu mày này 잘라. 어 비지디. 그다음 좀 더 라인 그게 하러. 내가 아까 나가 없어 라는 필요하나. Cái gì ạ? 신수는 전에 싸움 했는데. Thì dùng để ra đi No, es kaya no eh. Ano pang Andremi? No. Ano pang Andres ita? 그거 no. 이모. 이모.
Cất nhà rồi. Bây giờ đeo này. Không chơi đâu đi với sinh gì. Vậy Sao mày tao hỏi là đi một please listen tôi với sẽ cái nó không được cái sai Năng gì đâu đâu phải rồi. giàu giàu cái sao rồi cả Albert, nó khăn khổ. Why em nhầm rồi cũng gì. Albert nó hẳn rồi why em làm Khối năm mà đi anh nó gần năm tuổi nhỉ. Hꯧꯖꯤꯛ ꯂꯥꯏ ꯇꯣꯡꯉꯝꯅꯦꯕ ꯃꯥꯁꯦ ꯃꯥ ꯅꯣꯟꯗꯕ ꯉꯝꯗ꯭ꯔꯕꯅꯦꯕ 어디 나 이거. ꯉꯁꯤꯒꯤ ꯁꯨꯇꯤꯡꯒꯤ ꯃꯇꯥꯡꯗ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤꯒꯤ ꯁꯨꯇꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯤꯡꯀꯣ ꯉꯁꯥꯏꯒꯤꯗꯤ ꯖꯔ ꯆꯠꯂꯦ ꯑꯩꯒ ꯀꯣꯏꯛ ꯇꯧꯕꯗꯤ ꯀꯩ ꯀꯩ ꯃꯅꯨꯡꯗ ꯆꯦꯜꯂꯟꯊꯣꯏ ꯆꯦꯜꯂꯟꯊꯣꯏ ꯀꯣꯏꯛ ꯇꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯗꯩꯗꯤ ꯑꯩꯉꯣꯟꯗꯗꯤ ꯁꯦꯝꯕ ꯃꯤꯁꯦ ꯑꯣꯏꯕꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣꯏꯛ ꯇꯧꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯁꯦ ꯑꯗꯨꯒ ꯑꯇꯩꯒ ꯌꯦꯡꯅꯔꯨꯔꯀꯥꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯏꯂꯣꯛꯁꯨ ꯈꯨꯗꯛꯇ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯔꯒ ꯇꯧꯃꯤꯟꯅꯔꯦꯀꯣ ꯄ꯭ꯔꯣꯝ ꯉꯁꯤ ꯄ꯭ꯔꯣꯝ ꯀꯥ ꯍꯦꯟꯅ ꯇꯧꯗꯦꯀꯣ ꯍꯦꯗꯂꯥꯏꯟꯗꯨ ꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯁꯦ ꯑꯣꯏꯅꯗꯤ ꯕꯔꯕꯥꯠ ꯑꯣꯏꯔꯦ ꯄꯨꯡꯒ ꯇꯥꯔꯒꯁꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 10ꯒ 9 ꯈꯤꯇꯪ ꯆꯠꯂꯦꯀꯣ ꯑꯗꯣ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯨꯇꯤꯡꯁꯦ ꯃꯩꯕꯨꯗꯤ ꯉꯥꯜꯂꯦ ꯃꯣꯏ ꯆꯠꯂꯤꯁꯦꯀꯣ ꯑꯗꯨꯒ ꯁꯨꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯠꯁꯦ ꯁꯦꯝꯒꯗꯕꯅꯦꯕ ꯂꯥꯏꯠ ꯁꯦꯝꯕꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯊꯤꯟꯕ ꯂꯩꯇ꯭ꯔꯕ ꯑꯁꯤ ꯗꯨꯀꯥꯟꯗ ꯍꯪꯕꯅꯦꯕ ꯑꯗꯣ ꯗꯨꯀꯥꯟ ꯃꯄꯨꯁꯦ ꯇꯨꯝꯕ ꯂꯩꯔꯝꯃꯦꯕꯀꯣ ꯃꯣꯏ ꯏꯕꯨꯡꯉꯣꯗ ꯍꯪꯕꯣꯏꯁꯦ ꯃꯣꯏ ꯏꯕꯨꯡꯉꯣꯗ ꯈꯪꯗꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯝꯕꯁꯦ ꯑꯗꯣ ꯁꯤ ꯒꯥꯔꯤ ꯂꯩꯁꯦ ꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯑꯁꯤꯅ ꯂꯥꯏꯠꯁꯦ ꯁꯦꯝꯃꯒ ꯇꯧꯁꯦꯅ ꯇꯧꯀꯥꯟꯗ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯣꯏꯒꯤ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯅ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯁꯤꯁꯤꯅ ꯌꯥꯅꯕ ꯅꯝꯅꯕꯗꯤ ꯅꯝꯁꯟꯈ꯭ꯔꯦ ꯑꯗꯣ ꯅꯝꯁꯟꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯐꯨꯇꯦꯖ ꯌꯦꯡꯉꯒ ꯐꯖꯗꯦ ꯃꯇꯨꯡ ꯏꯟꯅ ꯍꯟꯕ ꯍꯟꯗꯕ ꯍꯥꯟꯅ ꯂꯩꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯅꯦ ꯆꯥꯛꯁꯦ ꯈꯤꯇꯪꯅꯦꯕ ꯆꯥꯔꯤ ꯆꯥꯛ ꯆꯥꯗꯦꯕ ꯉꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯏꯕꯥꯅꯤ ꯆꯥꯏꯗꯣ ꯀꯩꯅꯣ ꯕꯣꯔꯥꯅꯦ ꯆꯥꯅꯦ ꯈꯖꯨꯔꯅꯦ ꯑꯃꯨꯛ ꯆꯥꯔꯤꯀꯣ ꯑꯩ ꯃꯦꯀꯞ ꯆꯠꯂꯨꯔꯒ ꯁꯨꯇꯤꯡ ꯂꯥꯛꯀꯥꯟꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯕꯣꯔꯥꯒ ꯀꯤꯅꯤ ꯆꯅꯥꯒ ꯆꯥꯒ ꯆꯥꯔꯒ ꯑꯗꯨꯁꯨ ꯑꯥꯐꯇꯔ ꯂꯣꯡ ꯑꯋꯔ ꯃꯇꯨꯡꯗꯅꯤꯀꯣ ꯃꯥꯅꯦ ꯂꯣꯡ ꯑꯋꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄ꯭ꯂꯥꯎ ꯈꯤꯇꯪꯈꯛ ꯆꯥꯔꯛꯑꯦꯕ ꯈꯤꯇꯪꯈꯛ ꯆꯥꯃꯁ 4-5 something ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨ ꯆꯥꯔꯛꯑꯦ ꯑꯗꯨꯗꯨꯒ ꯅꯝꯃꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯗꯥꯖꯦꯠꯂꯤꯕ ꯃꯍꯥꯄꯥꯄꯤ ꯑꯃ ꯂꯩꯌꯦꯕ ꯃꯥꯁꯦ ꯂꯥꯛꯑꯒ ꯗꯕꯤꯡ ꯇꯧꯃꯤꯟꯅꯕ ꯗꯥꯖꯤꯂꯤ ꯍꯥꯏꯁꯦ ꯋꯦꯕ ꯁꯤꯔꯤꯁꯇ ꯀꯅꯥ ꯁꯥꯒꯦ ꯆꯤꯡꯈꯩ ꯁꯥꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯝꯅꯦ ꯐꯔꯛꯁꯦ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯕꯅꯦꯕꯀꯣ ꯃꯥ ꯃꯄꯣꯛꯀꯤꯁꯨ ꯑꯣꯏꯅ ꯐꯔꯛꯁꯦ ꯇꯥꯏꯌꯦꯕ ꯃꯥꯁꯦ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯃꯥ ꯉꯥꯏꯕꯗ ꯆꯥꯛꯁꯨ ꯂꯥꯝꯃꯕꯅꯦꯕ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯆꯠꯂꯁꯦ ꯈꯪꯗꯦ ꯃꯔꯣꯟꯗꯣ ꯈꯪꯗꯦ ꯑꯩ ꯀꯌా ꯌꯦꯡꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯒ ꯁꯦꯔꯤꯁꯁꯦ ꯅꯝꯖꯔꯛꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯑꯥꯔꯇꯤꯁꯀꯤ ꯃꯃꯜ ꯈꯪꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯁꯇ꯭ꯔꯒꯜ ꯃꯌꯥꯝ ꯑꯃ ꯐꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯗꯣꯏꯅꯦ ꯑꯗꯩꯗꯨꯗꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯗꯦꯟ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏ ꯍꯩꯅꯤ ꯍꯨꯏ ꯃꯔꯣꯟꯗ ꯕꯕꯥ ꯍꯥꯏꯔꯣ ꯑꯗꯨ ꯍꯥꯏꯗꯨꯗꯤ ꯊꯥꯔꯣꯏ ꯍꯥꯏꯔꯣ